Indhara school college kadana office hangam se indhara yersu sawmi yogi ngara ai sairengam tai mana haibu mitop sange hai aina khangan bani hai aduyam kallaga mai imung manung ga palle aduga toroga tanthok kidi hai raga mingon da law lei tanthok wa horubadagi lan tholai nge je khangdaba mi mayam su yawri busi hai ri bodu mitop sange koi si loidori na khangak badagi tanthok wa horubadagi tawbuni se aduna suguma mayam sina tonga se yam santoe ko koi aduna sida laiba kambu si tonga ta da kambu ne santok da kambu ai koi life si state su kanba aduga ai koi economically fagana halakanda ai koi gi lambi thi se ai koi nasi gi miro lamri tungi miro gi ai koi hingda ya de summit loan economy phatraga di state to jati du chakot ngam aduna economy si phanana ba kai da ko da koi yum thong pudin da angamba mingon da dependent oidraga di ai gi dagi madu pot yon ba hora di income aduna ni aina living of standard lifestyle si quality level life pina ba gidam kana koi na ngasi hona jagde ba mayam do sarkar na paisa puthokko imung du dagi family du dagi paisa tingan da like tam ba so adu warga di ngasai khar tanjaruri ba sen aduna saving do rakanda imung do ina kupam badu sekna jingana kupang ame upak na kharam badu laibak na kharam badu yok na kano na ko sekna khaba ngame adumai to na tam na gari scooter to ngam do car ma sa ma to ngam kan adu ki lifestyle du madu tongna bui dam kana ko na macha sarkar na men ba horis